ngasi phong ki ba tuan tuan ba Manipuri si phong sing digi amasum thok ki ba thodo wa thok sing sidagi maru obi i pau sing khonga charaga Manipur top channel gi maike digi ma'am na thamjagi ahan bada SOP thugai duna GNB gi entrance test pangthokre COVID-19 gi lenga na PBSOP pumba thugai duna Manipur gi Jawaharlal Novodiya Vidyalaya taraga mathoi gi class 6 ming sanana bi damak entrance test pangthokre ngasi ayuk pung taraga mathoi makhai digi hauduna pangthokiba examination adugidamak ayuk pung mapalum taba matamdigi hauna mama mapa kayana exam center sing laknaduna masa singbu center manung thajinana bo honabada covid ki SOP sing adu thukai khibani lainga ki maike digi center sing gi manungda police team amamam thamnuna SOP ngak naba yamna kana honaki exam hall manungda mahiroi sing SOP ngakana yamna kana honakibagi mami yamna sawnga taki adumonamak mahiroi sing thinba lakhiba mama mapagi masing ka hena yamna laknabana center khara khakna tana center ayamra SOP aremba taki hainasu pawman makhatana fali duga hausta phangba yamna thajana ngaiba pawmana khurai ning thagong laikai da COVID-19 na naba missing yam khalakpadigi ngarang TKYSEA club na sinduna laikai miyam gi oiba covid test tawbada ngarang pangthokiba Novodiya gi entrance test Yaoruba mahiroi ama positive oire hari hariba mahiroi si ngarang pangthokiba Novodiya gi exam adugi hangang leiba St Thomas High School kontha ahaluki room number 9 da thaba mahiroi amani so hari laina laisat asina maram oiraga toan ba Manipur gi board amadi council na loba exam sing phawba promotion pithokpegi thabak phawba laingak na pangthokre adubu ngarang Novodiya gi entrance exam pangthokiba sida positive oiba mahiroi yorum labanina room adumaktada taminakiba mahiroi sing test tobagi tangai phadaba lai haina wafam sing thamnarakli hainasu source asina makhatana phongdorakli atopa maruiba paukhara kaksing DC na singleiba court pegi ayaba pithoklubadagi sorasing paikhre kaksing district deputy commissioner na tawpham thoktaba mawongda singleiba court pegi ayaba pithoklubadagi singleiba court laga lalon mamiyoi khutpu mayam omsilaktuna ayuk nungthil naidana singleiba court khibadagi sorasing paikhre lainga ki industry department gi machine chatpa misa amana pauksi asida hai singleiba haibisi minor mineral gi saru amani maram maduna reserve forest area na taba mafam natragana mafam amadigi hekta kanagumana maning tawna singleiba court pe yade aduga district magistrate natragana deputy commissioner nasu singleiba court pe gi ayaba pibangamde pausna makhatana hai Manipur minor mineral concession rule 2012 amasum minor and Mineral Act 1957 gi makhada singleibak haibisi deputy commissioner gi makhada leite maramaduna mahakna singleibak kotna na yathang amata pifam thoktre masidi industry department gi makhada leiba minor and mineral section gi kangbu gi ayaba lawgadabani hainasu pausina makhatana su phongdorakli amaromdana forest department gi machine chatpa misa amana pauksi sida hai forest ki lam oiragadi department asigi ayaba yauduna kanagumba amana hekta singleiba court piyade sorasing digi singleiba court pi ayaba deputy commissioner na pikhibegi mayokta forest department su mari leinaba authority sida CE ba lekhre Manipur gi mahoksa gi khal kaidana thamnana bigidama lanai miyoi amana high court of Manipur tharakhiba public interest litigation PIL amagi matang judgment piraduna court ki ayaba yauduna kanagumba amatan state asigi leimai digi singleiba court pe yaroi hen athingba thamgiba lekhrabani hairiba athingba sing asi ama phawba thawoiduna singleiba court pada hai singlaba angam athau lawmaker kyagi thawunai singna leptana singleiba kothokibana haujikti state asigi maruoiba sing kaya marum phibam sokna leiri hainasu pausin makhatana phongdorakli atopa pawmana Ganga Prasad na Manipur gi governor Sars Puragani Manipur gi governor Najama Heptula na suti de leading matam khara sida state asigi governor in Sars oina Sikkim gi governor su oriba Ganga Prasad na Thopuragani haina Raj Bhawan dagi phangba paw mana haidi paw sigi matungina hayeng nungthil haibidi ngasi gi pung baro makhai taba matamda Air India gi flight amada Imphal thunglaraba matungda Raj Bhawan na wasak lob gi tharam pangthokni so haidi Panbaya badi Manipur governor in charge oina thau pugadoriba Ganga Prasad Saurasiasi Bihar Legislative Assembly gi member ama oirambadana tana RJD gi matamda opposition leader oirambani
NDA na panba matamda su mahak Bihar Legislative Assembly gi lusingbu oirambani haina su pausna palli atopa pawa mana Independence Day gi thauram UPRFM na boycott tawkhre leba sigu humdraga manga subi Independence Day gi thauram lona yadi haina laukthokraba United People's Revolutionary Front of Manipur na boycott tawgani haina laukthokpaga loinana August 10 manga gi ayuk angan madigi Manipur pumba total shutdown tawgani hairi lona yade haina laukthokraba lup asigi Information and Publicity Secretary na thadorokpa sirol manhai maning tamba amasu masagi constitution gi kanglon makhara sem democratic form of government leijaraba apik paleba kyabo suknam amadi nampugi sakti sijinaduna loi chanchilaga semgalakiba India gi humdraga manga suba Independence Day celebration 2021 kanglai paki miyang wi hiram amatada mari lainadaba amadi masigi wan thok yaudabana numit asigi ayuk pung 6 tagi numidang wairam pung 6 fawa kanglai pak pung 13 gani thugi total shutdown lauthokre haini su paw amana palli amaromdana mo kor komna August 10 ga manga da total shutdown lauthokre laiba sigi August 10 ga manga da pangthokodoriba Independence Day gi thorom mamang sahi singumna boycott tawgani haina laibak sigi lon yade haina lauthokraba korkom na phongdorakre korkom gi publicity committee na thadorakpa sirol asina hai boycott asigi saru ama oina lamdam asigi mafam sinba thung August 10 ga manga gi ayuk pung amadagina numidang wairam pung 3 ka makhai fawa total shutdown tawgani adumoina ma essential servicing medical electricity water supply fire service press amasum laining laison ga mari lena thabak singa sidagidi komthokani haina spalli atopa pawa manamo layoi raba u pambi sing kakthatuna manghan khibagi mayokta khongjang sangsinkhre khangabo khungang da horiba sei sahum helaba amadi sahi sam helaba khongnang yaunu u pambi kya lambi pakthok sakthokpaga mari leinana yanthat kakthatuna manghan khibagi mayokta ngasi khangabokta khongjang sangsinkhre KDASU khangabok ki publicity secretary Laisram Emoba Maitei nai Lelongdagi Mori Fawgi lambi pakthokpagi thabak sathariba sida sahi yamlaba khongnang yauna u pambi kaya yanthatuna manghanbagi mayokta ngasi YFPSR YACPIP YPSR Justice Foundation amasum PAFSOC ga punna khongjang sangsin khibane lambi asigi khangabo area saurakna kilometer anirom masida lambi pakthokpaga mari lainana sahi yamlaba u pambi kaya yanthatpa asinadi lilongdagi more fawbada kayam yamna mangta halamgadagi haibadu khanhaningi so hari hauji khongnang pambi asida natana atai u pambi kaya development gi mingda yanthatuna manghan bahaibasi nature bu singnabani haina lawi lambi pakthokpa yauna simga sakatpagi thabak paikhalakpasi yamna singthaningai ni adubo tanglaba sahi kya punchiraglaba u pambi kaya yanthatuna nature da akaiba pinaba hotnarakpa asidi kaidongai desu yaba ngamloi haina su makha thana phongdorakli amaromdana wakasaba Langthabak Ningombam GP gi 21/17 Ward number 1 da leiba ehakna mari lenabisingi mafamna karigumba ningba thungdaba kharadang phongdoksari marondi PMGY gi job card ki numitara ga mari ni thabak subgi senpham asi lupa lising ahumga sahumga kuntra phangadabada lupa samapan ga yankai khaktamak pibire kanagumba member gi ATM dagi kaiba miyoisingdi suna phangba yawnai adubo asuk siraba sufam nompham leitraba matamda sel kharada oirabasu phangadra haina ningjaraga sel suna pidabasi yamna ningba kainingai ni mathakta hairiba senpham haibadi lupa lising ahumga sahumga kuntra dagi samapan ga yankai khaidoga lupa lising aniga sahumga marfu asi kanagi makhutta paihawri bano kaidongai pigadabano hanglubada paukhum phangdabadagi senpham lupa samapan ga yankai asi makhoida sinakhre maram sadaba mong asi matungda amuk hana tawbidanaba athuba matamda sengdokpiro haijariba sirikonsam pisaksinga langthabal LEP awang leikai hainasu phongdokpirakli amaromdana rims amasum jenims ka authority na athuba matamda sengdorakpaga loinana compensation pigadabani COVID-19 ki vaccine kapluba numit mangani ki matungda laikhidaba miyoi ama aroiba mathau mangam pangthokraba matung mathangi numita positive list yorakpadagi miyam penadre loinana athuba matamda rims amasum jenims ki authority na sengdokadabani amadi compensation pigadabani haina andro Eastern Library and Mamang Laikai Youth Club ki makhedi ki phongdorakli hiramsi ki matang ngasi Andro Eastern Library and
mamang laikai youth club pangthokiba pawgi mifam amada club asigi general secretary Asaibam Nandakumar Maitin Hai, Laikidraba Muedu Impal East District Manung Sana Leba Andro Mamang Laikai Digini, Asiba Haksang postmortem Tabumatamda, Covid ki sample Lauki, Haiba Imung Manunda, Pau Amata Kangalakide, Asiba Haksang Yumda Putaduna Aroba Matomang Pangtokraba Matung Matanginumit, the positive list among Yorokibene, Machina Laikai Miam Samam Nabamadi Kweshana Batokale, Mana Makatana Hai, Laikidraba Masagi say Yang Kairum Suraba, Panjobam. Baigo asi August map ahumgi nungthilda COVID vaccine kapki numitagi masa asi anaba hauduna thindokna singba tawduna lakhibane vaccine kaptngi mamang mak masai goiba anaba amatasu laikhiba nate adubo masigi manungna phibam sum sokshilakpa amadi anaba henjilakpadagi August 9 gi nungthil pung mari taba matamna Jenims ki casualty ta pukhatki Laibak Thibadi Jenims ki casualty Thong Lolambadagi Rims Hospital Pukhatpada Hospital Yoba Matamda Miyu Edu Mihun Panglamdre. Mapamadu Yobada Doctor na RAT Tauba Matamda COVID negative ki result laki Doctor na COVID vaccine Kap Lubra Hangbada Kap Yaki Maduda Doctor Aduna Mahana Siribiki Maram vaccine Aduna Oibi Maram Maduna Asingba Kangdok Naba postmortem Tautu Uhaina advice Piraki. Asiba Haksang ada yum the Putaralaba Matung Laikagi Mui Singa Kupna Kanaraga Jenims the postmortem Taunabagidamag Numit Adumaki Nungtil Pung Tarada Mokta Pukalaki Nongalaga August Mapanda postmortem Taraba Matung Yumda Putaduna Maki Topum Topa Aru Matomang Pangtoki Adubo Angak Patagu Amoina August Taragi Numida Weram COVID control room degi Tadorapa COVID Teski reporter MN 105338 by 15 PS by go Haidaga COVID positive oide haiba result ama Yorapa Tenaki. Matang asida hanging libadi. Postmortem matamda asiba haksang asi RT-PCR Taugani habi wapam amata imung manungi miyoshinda kangalaki busleti imung manung kang na karamna tauram libano. Test tawraga result khangdringaida asiba haksang ado dispose tawnabagidamag imung manunggi miyoisingda karigi sinaraklibano haiba wapam asini nongalaga tharakpa report aduda COVID positive oire haina yoroklabanina mathau mangam pangthokpada yauribasing adugi teksa kanana pugodoribano Jenims ki director na tawriba asoiba sigidamak mahakna compensation pigadabani amadi imung manung Kanghandana Tawong asi pangthokpada sienaba miyoisingna athupa matamda sengdorakadabani haina su phongdorakli Aihaki manglangdi PSG bu Champion League lauhanbani Lionel Messi French club PSG da sign tawkraba matung haraubu uladuna Argentina Lionel Messi na phongdorakibada aihakna club asigi pangbe aba mating sing pangduna team asibu Champion League ki title ahan boina lauhanbani Masigidamok ehak mapamsida lakpani amasung masi club kisu apambani haina Messi na news conference amada Lionel Messi na phongdoki aigi manglandi atopa champion league ki title amaga lobani panda masi phanghanana pidama haujuk lairiba maphamasi yamna sana ba ma oiragani masi mamang sahida maki maramdamgi oina Copa America gi title lawhraba matung match amata sanadana lakli Aihakna ahanba oina PSG da sanaba pami Aihak holiday digi halakpani atopa pawmana Myanmar da police dagi nanthoknaba building dagi song thabada mi ani sire military na sasan paisinduna leiba Myanmar da khwai dagi sauba city Yangon da leiba apartment amada police na mi fanaba red tawrubada miyoi manga building dagi song dakhre makhoi dugi manungda ani di sikre haina pawgi source na hairi security officer singna Radio da ngang naba matungina ngarang ahing red tawba aduda nupa mari amasum nupi ama nanthokpa yana nabagidamak building dagi song daki maduda makhoi uhum siki amasum anina siba yaba mawongda yamna thina soki hairi ngasi sarkar na thokiba warol amadadi nanthoknaba honakiba du makhoi nipani haina phongdoki official loiba warol aduda mi ani siki ahumna hospital admit tawki amasum ahumna phaki hairi Manadaba Pao Shigi Matanga, Marina Polista, Mediana Hangmada Wapam Amata Fondorakidi, Highness Pali. Makasatarapoina Topa Pao Krana singing Kai with the Gilambi Tinkre, how Kiban mit Krania the Manipur Nong Tabadegi, Perzol Districti Manungsan Naliba, the Pai Muk
National Highway 2 khanghauduna ngasi ayu anganbada singning khairakpadagi lambi fawnaba yadre hairi pressna phangba pawgi matung ina singning khairakpa duda nungjaw yawna ning khairakpana fut samarom sangna lambi phumjin hibadagi gari amata chatpa yadre tangai fadana khongna lanthokpa natana pambai lekhide thawdok thokpha maduda mari leinaba department gi miyoi sing laktuna lambi sengdokpagi thabak tawdabana khunja singna penadaba phungdoknarakli suhairi atop paw khurana mo angang taragomdai rescue tokre Assam police na Sikkim dagi Assamese angang taragomdai rescue tokib angang singadu lona yadaba mong da Sikkim da domestic thabak singda sejinaramki hauhiba thada su Assam police na Sikkim dagi angang nifugani te rescue tawba laikhrabani Assam gi angang singasi Krishna Yogi kawba miyo amana operate tawba racket amagi manung sana themaga Sikkim da pukibani angang singadu mama mapa singbo trafficker singna makogi masa singadu thabaki khudong chaba phangangani haina thajahanduna themki police racket adubu operate toriba Krishna Yogi phare leba kokonumita rescue tawkiba angang taragumdoi adugi manungda angang tarugna nupa masa singni amasum tari ana nupi masa singni Krishna Yogi da wangpong sathabda angang taragumdoi haujuk Sikkim gi tongan ba imung singda thabak ingkhang tawanduna laidi haina phongdoraki amasum angang yangkhai gi manga Sikkim gi capital Gangtok East Sikkim district ki Simtam amasum South Sikkim gi Ranipur dagi rescue tawkibani haina phongdorakli atopa pawamana Karnataka gi cabinet minister ani resign tawnabu warep laukhre Karnataka gi cabinet minister ani makhoi gi phamsing thadoknaba warep laukhibadagi chief minister Basabaras na makhoibu themna bohanari party gi source gi matungina resign tawnabu warep lauraba cabinet minister sing adudi Anand Singha amasum MTV Nagaras nisu haina source asina makhatana phongdorakli source singna hai Anand Singha amasum Nagaras pu makhoi gi apamagi mayokta mathang sina tourism ministry sing amasum municipal administration piki Anand chief minister Bombay da maki resignation pisinkhre haina su pausna makhatana phongdorakli atopa yamna lebak thiba paw man Himachal Pradesh ta singning khaibagi thaudokta miyoi kaya phumjinkhre yumsakesa numite Himachal Pradesh ki manung hanjinba ki Nord district ki manung sena national highway manga da singning khaibagi thaudok amada miyoi mapan phumjinkhre haina police na phongdorakli ki Nord gi district headquarters Rekong PO dagi kilometer marfuga mathoirom lapna leiba Nigula Sariga Naknava highway adugi lambi matik amada singning khaibagi thawdo adu thokibani thawdo adu da state roadways ki bus amasum atai gari kaya phumjinki Himachal Road Transport Corporation HRTC gi bus adu Haridwar dagi Simla phawraga Rekong PO tamna satlibani adumenamak bus adu da passenger kya tong libagi haibidi official gi confirmation singdi phangide report khara gi matungina bus adu da miyoi marfu hena tongki haina spouse na phongdorakli yamna lebak thiba paw mana Bihar da journalist ama miyathi na hatkre mamit ko thoklamle Bihar gi Samparan district da private news channel ama da thabak toba journalist ama miyathi na hatkre laikhidraba journalist adu state asigi maming leiraba vernacular pauksi amagi editor gi masanupani journalist Manish Kumar Singha gi pumtharaglaba haksang adu leba pokon numita mathalo here gadi tola dagi phangki mahak numit humni gi mangna thiba khangkidabani amasu miat pasingduna maki mamit anima kothoklam khi hainasu pawsina phungdurakli pawslu silakpoina Manipur gi content masang katang hapsaramge gari puthat halli haiduna driver amadi labor mapuna tamthina phuraga khundoklamle Sagolmang police station gi manung chanba khuning tek amadi mongjam ani gi marakta leiba singkhong amada gari putha halli haiduna gari driver amadi labor ani mahazona yamna tamthina phuraga khundoklamdagi lilongda leiba nur hospital laikanari sokpadagi laikanari ba driver adugi maming M Anis Khan sai kunganuthu apokpa DP Yakub Ali kawi mak lilong makha laikai dagini aduga labor adugi mamingna Rama Sisram sai kuntragani thu apokpa Zaneram kawi Bihar gi madamni district gi housingna kaksingna leibani hairi Hangang police station gi phangwa pawgi matungina hangang digi farm tawbani haiba nupa amana ngarang numidang pung mapalom tabada tamthina soklaba mi ani adu police station na pusilaki
ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯂꯩꯕ PHCꯗ ꯐꯥꯔꯁ ꯑꯦꯗ ꯄꯤꯈꯤ ꯑꯗꯨꯕꯨ ꯁꯔꯨ ꯀꯥꯏꯕ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯅꯕ ꯑꯦꯗꯚꯥꯏꯁ ꯄꯤꯔꯛꯈꯤ ꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡ ꯄꯨꯡ 2 ꯇꯥꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯒ ꯄꯨꯈꯤꯕꯅꯤ ꯍꯥꯏꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯅꯤꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯥꯡꯃꯩꯕꯟꯗꯒꯤ ꯕꯤꯗꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯇꯥꯇꯥ ꯇ꯭ꯔꯛ ꯆꯀꯥ 6 AS 11 CC 1036 ꯑꯁꯤ ꯄꯥꯏꯕ ꯊꯥ ꯑꯃꯒ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯔꯦ ꯒꯥꯔꯤ ꯑꯁꯤ ꯀꯛꯆꯤꯡ ꯀꯨꯔꯧꯄꯣꯛꯄꯤꯗ ꯂꯩꯕ ꯎꯀꯨꯞꯅ ꯁꯤꯡ ꯁꯥꯕ ꯐꯥꯝ ꯑꯃꯗ ꯂꯝꯂꯥꯏ PHꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯥꯄꯦꯠꯄꯜꯂꯤꯗꯒꯤ ꯎꯀꯨꯞ ꯂꯧꯔꯒ ꯊꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯕꯗ ꯎꯀꯨꯞ ꯍꯥꯞꯄ ꯑꯗꯨ ꯈꯔ ꯂꯥꯞꯄꯤ ꯍꯥꯏꯗꯨꯅ ꯂꯦꯕꯔꯁꯤꯡꯗ ꯈꯔ ꯁꯥꯐꯅꯕ ꯃꯅꯤꯡ ꯈꯔ ꯍꯟꯖꯤꯟꯒꯦ ꯇꯧꯕꯗ ꯒꯥꯔꯤ ꯑꯗꯨ ꯄꯨꯊꯈꯤꯕꯅꯤ ꯒꯥꯔꯤ ꯄꯨꯊꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯄꯨꯗ ꯄꯤꯈꯤ ꯃꯍꯥꯖꯟ ꯂꯥꯛꯂꯕ ꯇꯨꯡꯗ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛ ꯑꯃꯁꯨꯡ ꯂꯦꯕꯔ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯔꯥꯃꯥ ꯁꯤꯁꯔꯥꯝꯕꯨ ꯎꯗꯨꯏꯗꯨꯅ ꯐꯨꯔꯕ ꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯐꯨꯕꯅꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯍꯩꯉꯥꯡꯗꯒꯤꯅꯤ ꯍꯥꯏꯕ ꯑꯍꯜ ꯑꯃꯅ ꯏꯁꯤꯡ ꯊꯥꯔꯒ ꯂꯩꯔꯝꯕꯅꯤ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯂꯦ ꯃꯅꯥꯛ ꯅꯛꯄ PHꯗ ꯄꯨꯁꯤꯟꯕꯤꯔꯝꯒꯦ ꯍꯥꯏꯅ ꯍꯩꯉꯥꯡ PHꯗ ꯄꯨꯁꯤꯟꯕꯤꯔꯝꯕꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ CMꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯄꯤꯔꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯊꯋꯥꯏ ꯈꯨꯄꯥꯛꯇ ꯍꯥꯞꯂꯒ ꯏꯊꯧ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯕꯨ ꯒꯥꯔꯤ ꯄꯨꯊꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯝꯊꯤꯅ ꯐꯨꯕꯤꯔꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯑꯅꯤꯁꯀꯤ ꯑꯄꯣꯛꯄ ꯌꯥꯀꯨꯞ ꯑꯂꯤꯅ ꯍꯥꯏ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯒꯥꯔꯤ ꯄꯨꯊꯍꯜꯂꯤ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯂꯦꯕꯔ ꯇꯝꯊꯤꯅ ꯐꯨꯔꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯃꯍꯥꯖꯣꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯅꯧꯕ ꯄꯥꯎꯁꯤꯡ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯉꯁꯤ ꯑꯌꯨꯛꯀ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯃꯌꯥꯝꯗ ꯄꯥꯎ ꯑꯞꯗꯦꯠ ꯄꯤꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯄꯥꯎꯁꯤꯡ ꯂꯠꯇꯅ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯦ ꯊꯦꯡꯛ ꯌꯨ